Akasbani Imphal, Wahengbam Rajesh na pau pajari, ahanbada maruba pau. Manipur State Commission for Protection of Child Rights na hairi, angang singda pungling wakal gi laina naba hengalagliba asi yenglaga, Manipur Special Protection Module sembagi tangai fadabalay. Manipur State Commission for Women gi chairperson Tiningpham Monsang na hairi, nupi singi hak ngak na bahona jarabasu, miyam na nupi singda yengliba miyeng, hongdo anlaba awareness pibagi tangai fadabalay. प्रधानमंत्री नरेंद्र मोदी ने हाइरी कुनमाथोई सुबह चाही चा असिदा भारत की मेरीटाइम सेक्टर असी हेन मापांगल कंखटपगा लोइना मांगलोमदा खुमांग यांगना चंगसिलकली नेशनल ई विधान एप्लीकेशन की अहुम सुबह जाति की मिफम हयेंगदगी नेदरीदा पांगथोकलगनी अमसोंग छठ पूजा लोइख्रबा मतुंग बिहार द मिखल की कैंपेन कंखलकली महागठबंधन की कैंपेन सु ngasiदगी हौख्रे Manipur State Commission for Protection of Child Rights ki chairperson Kaisam Pradeep Kumar na hairi rises the hokiba chahi khara asida angang singi pungling wakal gi laina nabagi chang hengalagliba asi ko honaba Manipur Special Protection Module ama sembagi tangai fadabalai National Commission for Protection of Child Rights na Manipur Commission for Protection of Child Rights ka kusam maduna ngasi Imphal da pangtokpa angang singi hak ngang na balaiba ain singi thabak to ontopa da thenariba khudong sadaba sing haiba hiram da pangtokpa rise thaki khana nabagi thoram amada wangang laduna Sri Pradeep Kumar hai haukiba chahi anirom asida rise da leiriba angang singda pungning wakal gi laina nabagi chang hengalagli Lanjenariba singyauna punna angang marirom laikidre masi icham chamba anaba oina uba langani rises the thokliba irang na maram oiraga mama mappa kaina kiba yum leifam leitaba lairik tamba phangdaba amadi ningthina chaba thakpa phangdabagi kudong chaba kaya asina tholakpa protection failure ni mahakna hai Manipur da hokku sei ani makhai rom masida angang singda mental health issues ya chauna thengnare yam drabada angang mari suicide tawna leigidre adigi manunda IDP angang ani usyawe aduna koina uriba se health ki crisis oina ubalale ki protection failure ne sine koi thamjani se Manipur specific apagi protection module lama masi protect tawna bagi sembam change masigi da makta koi IDP angang singche masida bagi trust piraga one stop masi Kariba Center Mahang Kalasimatu Chala Anang Lay Karikari intervention to Greta counseling Piri Karam Madana Angang Society Pose Alami or Ika Hibernation Bese from Madrasa Kamba Number Center Mahangotaka Oil. Thoromadru Sarugyaki National Commission for Protection of Child Rights ki Member Secretary Dr. Sanjeev Sharma na hai Kendra masung Raja Sarkar na laibak asa laiba angang kudimaki hak ngak na honari Sarkar ki pandamasi mai pahna honabada laiba stakeholder kudimaki daita chauna lay Thoromadru Raja ki Social Welfare Bibaki Secretary Robert Singh Khetrimayum Manipur Human Rights Commission ki Chairperson Kangjam Khagendra yauna miyoikya Sarugyaki NSN IM gi lusingba TIS muiba ngasi Senapati Jila da miyamna harau tayamna okre United Naga Council na sinduna pangtopa thoramduda Senapati Jila da leiriba khul kya gi lusingba sing saruk yaki thoramadu loiraba tungda TIS muiba kem Hebron gi damak Senapati thadokki Yamnali laibak thiba thokdok amada ngasi Thobal Jila gi hairokta low yeri ngaida mioi ama low yebigi mechina chappadagi yet thangba khut tatle hari thokdok aduda soklaba mioi haujik Siza Hospital da laikat nari Imphal West Jilagi Yai School da nupi amabu tamthina halambagi thokdokta chenabasing athuba matamda phabinaba Yai School Volunteer Organization na Imphal West ki SB da aiba cherol piduna takshin kre cherodun hai thasgi tara homdoi gi nungthil pobop da thokiba tamthiraba thokdok adu tha makhai ama phajilagle thokdok aduna maram oirga miyam da mipaiba pohnaba maram ama oiri maram aduna thokdok asigi matangda Raija Police na akan mamong da thabak lokotuna chenabasing athuba matamda phabiyu RIMS Imphal ki Transfusion Medicine Department amasung Association of Voluntary Blood Donors Manipur Thobal Branch na Kha Manipur College Kaksing ki Internet Quality Assurance Cell NCC Unit amasung NSS Unit ka punna sinduna idan tawgi matangda miyang bu ningthina khanganbagi mass awareness campaign ama college asida ngasi pangthokre EPC asa thamsi amatoina thawai kansi haibasida ngasi pangthokiba idan tawgi thorom aduda mioi kyana wangangki
Leimapokpam Muhindro High School atokpam na sinduna ngarangdagi satharapa marisuba academic model exhibition cum arts and crafts festive lisingani kunmanga ngasi loisingkre loisinbagi thorumda saruk yakiba MLA Surya Kumar Okram na hai Bharat asi malemgi oina super power soidana oirakani haibasi mipum kudimaki achet pathajabani manghai masi lebak asigi naharo singi haitoi singthoiba amadi masing yamba asina oithokpa ngamgadoribani maramaduna lamdam asigi tungi punsi lepkadoriba naharo singbu hiram khudingda haitoi singthoinaba honagadabani haina mahakna makha taki tabiriba pawasi Akashbani Imphal degini Manipur State Commission for Women amasung District Administration nonena punna sinduna Sexual Harassment of Women at Workplace Prevention, Prohibition and Redressal Act lisingani tarahumdogi matangda miyamda ningthina khanganbagi thorom ngasi none jilagi DC Office Complex ta pangtokre thorom adu nupi singna thabak sufamda asoi angam yaudana amadi ikai khumnabaga loinana thabak sujanabagi matangda miyamda khanganaba pangtokpani Thoramadu Wangangbada Manipur State Commission for Women gi chairperson Tiningpham Monsang hai thabak supam singda nupi singbu tathi tawoina amadi social harassment pibada athingba thamliba ek asina nupi singna thabak supam singda asoi angam yaudana amadi ikai khumnana thabak suba ngamjanabagi adhikar piri Sarkar amadi lanai gi officing school sing amadi atei thabak supam singda thabak tawriba nupi singna akiba yaudana amadi achan mirai naidran thabak tawba ngamnaba aina sina achawba nganglo piri Mahang hai aina sina nupi singi hak ngak naba hona jarabasu miyam na nupi singda yeng naba miyeng hongdok hannaba ningthina awareness pibagi tangai fadabadi leiri rises the leiri ba thabak subam kudimakta nupi sing thabak subada asoi ngam yaudana amadi ikai khumnabaga loinana thabak subang ngamnaba commission asina thabak paikali ngasigi thoromaduda none jilagi deputy commissioner Sharat Chandra Aruja none gi SP nam Sadai Peter yauna mioi kya saruk yakki Hauzik Chatariba Sardar at 150 Thorongi Makada District Health Society Fairjolna National Deworming Drive ki Anisuba round Parbung de Leba PNS School da Hogdokre Thoramadu Jila Asigi Chief Medical Officer Dr. Manglangkup Komna Hogdoki Thoramadu Hogdoloduna CMON Hai Mairoi Singi Haksel Pagaranaba Amasung Thiril parasitic infection Laitanaba Til Hidak Pijaba Haibasi Yam Namak Tangai Fade Thoramduga Mari Lenana Sanga Til Kangna Sipagi Matangda Miambu Hena Kanganaba Thoram Amasu Pangtoki CMON Hai Karigumba Sanga Til Kangna Siklabadi Atu Matamda Sexil Tarang Lokotuna Matam Jana Laying Hogodabani Numit humni chupna chathagadaba Nipan Suba Education Festival lisingani kunmanga ngasi Ukrulgi UBC Jubilee Hall da jila adugi Deputy Commissioner Assis Das na hogdokre Raijigi thakta school singi oina pangthopa changdamnaba aduda Ukrul amasung Kamjong jila da leiba tongan ba school kunma thoina saruk yari Vigilance Awareness Week lisingani kunmanga ngasi Lamphelda leiba National Institute of Technology NIT Manipur da hogdokre Thoromdugi saruk ama oina institute adugi staff singna makoigi mathau pangthokpada puksel sengna amadi manung mapan phauna thabak tawgani haibagi wasak lauki Oriental College ki Internal Quality Assurance Cell Career Counseling Guidance amasung Placement Cell na sinduna Career Counseling cum Placement Assistant Program mai pangna college asigi conference hall da pangthokre Thauramasi pangthokpagi maroiba pandamdi mahiroi singbu tongan ba thabak singi khudong chaba sing karamna phangadagi amadi haujiki competition gi juk asida karamna thengnagadagi haibadugi matangdani Thauramduda resource person kayamarumna aviation hospitality yauna tongan ba lamsingda karamna thabak changadagi haibadugi matangda wangangki District Development Coordination amasung Monitoring Committee DISA Imphal iski oina senba sei lisingani kunmanga kuntaruki ahanba amasung anisiba quarter gi mipam pangthokre Lok Sabha Sadasya Dr. Angomcha Bimol akoijamna sababati oiduna mipam asi Imphal iski Deputy Commissioner gi conference hall da thasi kuntare amasung kunipan da pangthokkibani 11 kV Wangkai 1 feeder na konba mafam sing ayeng ayuk pung mapandigi nungthil pung ani phawa mai mutkani hari MSPDSL na thokpa chero laman hai IST pole sing yungba amadi atei thabak thoram sing pangthokadabana feeder asina konba mafam sing hairiba matam asida mai phangloi Akashbani Imphal digi pau tabiri Pradhan Mantri Narendra Modi na Mumbai da hojik chathariba Maritime Leadership Conclave da shipping amasung shipbuilding sector da anoba thoksil thorang kayamarum hogdokre mifam adu da wangang mada Pradhan Mantri hai
ꯊꯧꯔꯝ ꯑꯁꯤ ꯏꯪ 2016ꯇ ꯍꯧꯗꯣꯛꯈꯤ ꯑꯃꯗꯤ ꯉꯁꯤꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯤꯐꯝ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ 35ꯒꯤ ꯃꯤꯍꯨꯠꯁꯤꯡ ꯁꯔꯨꯛ ꯌꯥꯕ ꯑꯁꯤꯃꯛꯅ ꯃꯤꯌꯥꯝꯗ ꯆꯥꯎꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯄꯤꯔꯤ꯫ ꯁ꯭ꯔꯤ ꯃꯣꯗꯤꯅ ꯍꯥꯏ ꯁꯤꯞꯄꯤꯡ ꯁꯦꯛꯇꯔꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯖꯦꯛ ꯀꯌꯥꯃꯔꯨꯝ ꯁꯪꯒꯥꯔꯦ ꯑꯃꯁꯨꯡ ꯂꯨꯄꯥ ꯀꯣꯇꯤ ꯀꯌꯥꯃꯔꯨꯝꯒꯤ ꯌꯥꯅꯋꯥꯔꯣꯜ ꯁꯍꯤ ꯇꯧꯅꯔꯦ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯚꯥꯔꯠꯀꯤ ꯃꯦꯔꯤꯇꯥꯏꯝꯒꯤ ꯂꯝꯗ ꯇꯧꯕ ꯉꯝꯕ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯊꯥꯖꯔꯤ ꯍꯥꯏꯕꯗꯨ ꯎꯠꯄꯅꯤ꯫ ꯁ꯭ꯔꯤ ꯃꯣꯗꯤꯅ ꯍꯥꯏ 12ꯁꯨꯕ ꯆꯍꯤꯆꯥ ꯑꯁꯤꯗ ꯚꯥꯔꯠꯀꯤ ꯃꯦꯔꯤꯇꯥꯏꯝ ꯁꯦꯛꯇꯔ ꯑꯁꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯄꯒ ꯂꯣꯏꯅꯅ ꯃꯥꯡꯂꯣꯝꯗ ꯈꯨꯃꯥꯡ ꯌꯥꯡꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯆꯍꯤ ꯑꯁꯤꯃꯛ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯃꯦꯔꯤꯇꯥꯏꯝ ꯁꯦꯛꯇꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯆꯍꯤꯅꯤ꯫ ꯏꯪ 2024-25ꯗ ꯚꯥꯔꯠꯀꯤ ꯃꯔꯨꯑꯣꯏꯕ ꯍꯤꯊꯥꯡꯐꯝꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯕ कार्गो हैंडल तौदुना अनौब रिकॉर्ड थमकी। प्रधानमंत्री ने हाई आज यहाँ इस कार्यक्रम में दुनिया के 85 से अधिक देशों की भागीदारी ये अपने आप में एक बहुत बड़ा मैसेज दे रही है। शिपिंग जायंट्स उसके सीईओ से लेकर स्टार्टअप्स तक और पॉलिसी मेकर से लेकर इन्वेस्टर्स तक इस समय सभी यहाँ मौजूद हैं। स्मॉल आइलैंड नेशंस के प्रतिनिधि भी यहाँ उपस्थित हैं। आप सभी के विजन से इस समिट की सिनर्जी और एनर्जी दोनों बढ़ा दी है। पार्लियामेंट्री अफेयर्स मंत्रालय ने हयेंग नई दिल्ली दा नेशनल ई विधान एप्लीकेशन की अहुमसुब जाति की मिफम पांगथोकलगनी। मंत्रालय ने हाई मिफम असिना राज्य अमसुंग यूनियन टेरिटोरी सिंगदा नेशनल ई विधान एप्लीकेशन की थबक थरोमसिंग पाइखलिबा अदु कया यामना खुमांग चौक्सिलबगे हाइबदु येंगसिनबगी मरुएबा प्लेटफॉर्म अमा पिरगनी। मिफम अदुदा एप्लीकेशन असिगे प्लेटफॉर्म सिंग विधान सभा सिंगदा करमना सिजनगदगे हाइबदुसु खंगहनगनी। सत पूजा लोइख्रबा मतुंग बिहार मिखल के कैंपेन कंखलगली। राजनीति दल सिंगी सकनारबा लुसिंगबसिंग अमसुंग स्टार कैंपेनर सिंगना राज्य सिनबा थुंगबदा पांगथोकपा तोंगान मियांगी रैली सिंगदा सरुक यारी। सरकार पाइरिबा अमसुंग विरोधी दल सिंगना अमना अमबु हुनदुना वा ngang बीजेपी लुसिंगबा अमसुंग गृह मंत्री अमित शाह ngaksil मंत्री राजनाथ सिंह ना ngasi तोंगान मफम सिंगदा पांगथोकपा मिखलगी रैली सिंगदा सरुक याकी। बीजेपी ना शासन तौबा राज्य सिंगी मुख्यमंत्री सिंगसु सरुक याकी। कांग्रेस लुसिंगबा अमसुंग लोकसभा की विरोधी लुसिंगबा राहुल गांधी ना महागठबंधन की ओइना बिहार विधानसभा मिखल के कैंपेन मुजफ्फरपुर हौदोखरे। मिफम अदुदा महांगना हाई बीजेपी ना नीतीश कुमार बु सिनदुना सरकार असी रिमोट कंट्रोल की खुथांगदा चलाइरी। हौजिक सानबगी पाव ngangbam Amukhomba Manipur Horse Riding and Polo Association की मखार चथरिबा 39 सुबा एन हजारी एंड डॉक्टर एंड टोम्बी स्टेट पोलो टूर्नामेंट 2025 की ngasi सानखिबा मैचता मणिपुर पुलिस स्पोर्ट्स क्लब टीम ए ना पैराडाइज पोलो क्लब वांखैबु पांजल 13 अनिर थोइखी। अतो मैच अमदा थांगोइबन युथ पोलो क्लब ना इबुदो मार्जिंग पोलो क्लब हाइंगांबु पांजल 13 अमदा थोइखी। खेलो इंडिया की मनुंग चना 95 सुबा बटालियन सीआरपीएफ ना सिंदुना पांगथोकपा जिरीबाम फुटबॉल टूर्नामेंट ngasi जिरीबाम हायर सेकेंडरी स्कूल दा सानबुंगदा हौख्रे। टूर्नामेंट असिदा सीनियर की कांगलुपता टीम 9 जूनियर दा टीम 9 पुन्ना टीम 13 ना सरुक यारी। ngasi अहुब मैचता नमदाइलोंग यूथ क्लब ना कमरंगा खासीबु पांजल अमसिनो दा थोइखी। भारत रत्न श्री अटल बिहारी वाजपेयी एकना क्रिकेट स्टेडियम लखनऊ ngasi सानखिबा नुपीगी सही 13 मखागी T20 ट्रॉफी प्लेट क्रिकेट मणिपुर ना मिजोराम विकेट 5 दा थोइखी। हाना बैटिंग तौखिबा मिजोराम ना अपीबा ओवर दा विकेट 9 तुरगा रन 43 लौखी। पांडमसी मणिपुर ना ओवर 19 बॉल 3 दा विकेट 5 तुरगा यौबा ngamkhibani। चेंगदाई 404 स्काउट ना अमूर फाल्कन फुटबॉल टूर्नामेंट लौरे। तमेंगलोंग लेबा एपोलो ग्राउंड दा सानखिबा फाइनल दा चेंगदाई ना दुगाइलोंग एफसीबु पांजल 3-0 दा थोइखिबनी। टूर्नामेंट लोइसिनबगी थौरमदा जिला आसिगी एसपी एल लुइखम सीआरपीएफ की कमांडेंट एन कुंजरानी ना चिंगबा सरुक याखी। थौबाल डिस्ट्रिक्ट टेबल टेनिस एसोसिएशन ना सिंदुना स्टेट ओपन रैंकिंग टेबल टेनिस टूर्नामेंट एसोसिएशन असिगी इंडोर स्टेडियम दा ngasi हौख्रे। टूर्नामेंट असिदा तोंगान जिला दगी लाकपा सानरोय चनीरो हेनबना सरुक यारी। राजेश
Thagachari Amukhomba Aroibada Maroiba Pau Manipur State Commission for Protection of Child Rights na hairi angang sing da pungning wakal gi laina naba hengalaliba asi yenglaga Manipur Special Protection Module sembagi tangai fadaba lay Manipur State Commission for Women gi chairperson Tiningpham Monsang na hairi nupi singi hak ngak na ba hona jarabasu miyam na nupi sing de yengleba miyeng hongdok na ba awareness pibagi tangai fadaba lay Pradhan Mantri Narendra Modi na hairi kunmathoi suba chahi cha asida Bharat ki maritime sector asi hena mapangal kakatpaga loinana manglom da khumang yang na changsili National E-Bidhan Application gi ahum suba jati gi mifam hayeng nei dili da pangthok lagani amasung Sat Puja loikraba matung Bihar da Mikhal gi campaign kangkalagli Mahagat Bandhan gi campaign su ngasidagi hawkre Paul Loijari